Kautruk Semjam Sirang Amadi Kadang Banda kuki militant sing landarakre Kuthokna baduda kuki militant amasire ahum asok apan nangkhre kotuna total sadang laothokhre ngasi ayu kuki khulai paiba singna Imphal West ki Kautruk Semjam Sirang Amadi Kadang Ban gi akoiba mafam singda nongmai amadi bom kapsinduna landakhibaga loinana khulngakpa singna handuna kuthokna khibagi thodokta kuki khulai paiba miyoi ama leikhidabaga loinana ahumna asok apan nangkhre haidi Pawasina hai kuthokna baduda laikhidraba kuki militant sing adugi maming lamang kipgen chahi nifuga mari apopa laikhidraba lunlet kipgen kawi el molsang village saitu gamphajon subdivision sadar hills dagini lamang kipgen bunomaina kaptuna hatkiba amadi miyoi ahum asok apan nangkiba sibo yamna kana yaningdaba phongdoktuna committee on travel unity kotuna ngasi kangpokpi district pumba pung 12 total sadam tawbagi khongjang changsilagani haina laukthokpaga loinana national highway number 2 Imphal Dimapur lambisu kotuna total sadangi khongjang changsingani haina lauthokhre Pawasina hai Kautruki maning thangba saruktagi ngasi ayuk pung 5 rom tarakpa matamda kuki khulai paiba singna bom madi nomai sizinaduna landarakhibani ahanba oina Laothokhre Sports University ga naknana leiba Bethel kuki khuldagi Kautruk maitai khul tamna nomai amasung bom kapthaduna landarakhi Masigi matungda Laothokhre sansang amadi mulai hariba kuki khulasidagi Semjam Sirang chingba maitai khulda atat akham laitana nomai kapthaduna landarakhi Maduda khulngakpa khunja singnasu handuna nomai kapkhi akanba maongda kuki militant singna singthaktagi maitai khul singda landarakhi wasigi pau tabadagi thodok thokfamda ngasi ayuk pung 3:95 rom taba adwaidagi hauna nomai kapna famda combined force ki kangbu kesper gari ga loinana thomjilakhi loinana asok apan yarakpa matamda khudakta pukhatna bagidamakta ambulance na singba thodok thokfamda changsilakhi hairi Hauzik fawada kuki militant singna khulingduna lairiba mafam asi Laothokhre Sports University gi mathak thangba singi yangdong pareng asini mafam asida kuki militant singna matam kyagi mamangdagi singlambi kaptuna fajana semduna makhoina landaba nungainaba thabak paikhatkhre hariba mafam asida hauzik kuki khulai paiba miyoi kaya masing khangdana thomjinduna leire hairi ngasi ayuk pung 5 dagi hauna nomai kapna basida mateng pangna bagidamakta kangpopi amadi modbung rom dagi kuki militant sing tongan ba gari ahumda Bethel kuki khunrom dagi thomjin khre makha tana nungthil pung 5 taba matamda bom yauna akanba moongda Kautruk Semjam Sirang amadi Kadang Banda kuki singna landarakli hairi amaromda ngasi numitungba pung 12 dagi hauraga kotuna pung 12 gi total sadangi khongjang changsin khibana maram oiduna kangpokpi district ta lambida gari sianbagi sang hanthakhi dukan yauna laloliti ki mafam sing thonglona khi adum oinamak hojik phawbagi oina pamdaba thodok thokpagi paudi leite